ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯃꯤꯔꯥꯁꯨ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯃꯌꯨꯝ ꯃꯥꯏꯀꯩ ꯇꯝꯅ ꯆꯠꯂꯤꯕꯅꯤ ꯑꯗꯨꯕꯨ 에릭 ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯗꯤ ꯃꯥꯒꯤ ꯇꯨꯡꯗ ꯏꯅꯗꯨꯅ ꯑꯗꯨꯝ ꯂꯥꯛꯂꯦ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗ ꯁꯃꯤꯔꯥꯁꯤꯗꯤ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯤꯕꯅꯤ ꯃꯁꯤꯗꯒꯤ ꯁꯃꯤꯔꯥꯅ ꯁꯥꯎꯅ ꯏꯪꯒꯤ ꯇꯧꯗꯨꯅ ꯐꯣꯡꯗꯣꯛꯂꯤ ꯑꯩꯒꯤ ꯇꯨꯡ ꯏꯅꯗꯨꯅ ꯅꯪꯅ ꯑꯁꯨꯝ ꯂꯥꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯆꯠꯂꯤꯕ ꯃꯥꯏꯀꯩ ꯑꯁꯤꯗꯤ ꯍꯤꯡꯅꯅꯕ ꯂꯝꯕꯤ ꯑꯗꯨ ꯅꯠꯇꯦ ꯃꯌꯥꯝꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯆꯠꯂꯨ ꯍꯥꯏꯗꯨꯅ ꯏꯪꯒꯤ ꯇꯧꯗꯨꯅ ꯐꯣꯡꯗꯣꯛꯂꯤ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯃꯥꯅ ꯍꯟꯅ ꯍꯥꯏꯔꯕꯁꯨ 에릭 ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯗꯤ ꯁꯃꯤꯔꯥꯒꯤ ꯃꯇꯨꯡ ꯏꯅꯗꯨꯅ ꯑꯗꯨꯝ ꯂꯥꯛꯂꯦ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯅꯨꯄꯤ ꯑꯃꯁꯨ ꯃꯆꯤꯟ ꯃꯦꯟꯁꯤꯟꯗꯨꯅ ꯀꯞꯇꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯒ ꯇꯟꯖꯥꯁꯤꯗ ꯅꯣꯡꯁꯨ ꯌꯥꯝꯅ ꯀꯟꯅ ꯆꯨꯊꯔꯛꯂꯦ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯃꯗ ꯆꯪꯁꯤꯟꯗꯨꯅ ꯅꯣꯡ ꯄꯟꯗꯨꯅ ꯂꯩꯔꯦ ꯇꯟꯖꯥꯁꯤꯗ ꯁꯃꯤꯔꯥꯅ ꯈꯪꯕ ꯋꯥꯐꯝ ꯑꯃꯅ ꯀꯟꯅ ꯆꯨꯊꯔꯤꯕ ꯅꯣꯡꯒꯤ ꯃꯈꯣꯜ ꯑꯁꯤꯗꯗꯤ ꯃꯈꯣꯏꯅ ꯋꯥꯔꯤ ꯀꯟꯅ ꯁꯥꯟꯅꯔꯕꯁꯨ ꯇꯝꯊꯤꯔꯕ ꯑꯦꯂꯤꯌꯟ ꯖꯤꯕꯁꯤꯡ ꯑꯗꯨꯅ ꯇꯥꯕ ꯉꯝꯂꯣꯏ ꯍꯥꯏꯕꯁꯤꯅꯤ ꯃꯁꯤꯗꯒꯤ ꯁꯃꯤꯔꯥꯅ 에릭ꯇ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯅꯪꯒꯤ ꯃꯤꯡ ꯀꯔꯤ ꯀꯧꯕꯅꯣ ꯍꯥꯏꯅ ꯍꯪꯂꯛꯏ ꯃꯥꯒꯤ ꯃꯃꯤꯡ 에릭 ꯀꯧꯏ ꯍꯥꯏꯗꯨꯅꯁꯨ ꯅꯨꯄꯥꯁꯤꯅ ꯐꯣꯡꯗꯣꯛꯂꯤ ꯁꯃꯤꯔꯥꯅ ꯅꯪꯅ ꯑꯩꯒꯤ ꯇꯨꯡ ꯏꯅꯗꯨꯅ ꯆꯠꯄꯒꯤ ꯃꯍꯨꯠꯇ ꯁꯥꯎꯠ ꯁ꯭ꯇ꯭ꯔꯤꯠ ꯁꯤ ꯄꯣꯔꯠ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯣꯝꯗ ꯆꯠꯀꯗꯕꯅꯤ ꯃꯗꯨꯗ ꯃꯌꯥꯝ ꯍꯣꯟꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯖꯍꯥꯖꯁꯤꯡ ꯁꯦꯝ ꯁꯥꯗꯨꯅ ꯊꯝꯈ꯭ꯔꯕꯅꯤ ꯑꯗꯣꯝꯗ ꯆꯠꯄ ꯇꯥꯔꯕꯗꯤ ꯅꯪꯒꯤ ꯊꯋꯥꯏ ꯁꯣꯏꯗꯅ ꯍꯤꯡꯒꯅꯤ ꯑꯗꯨꯕꯨ 에릭ꯀꯤ ꯋꯥꯈꯜ ꯑꯁꯤꯗꯤ ꯀꯤꯃꯟꯕꯗꯒꯤ ꯁꯣꯛ ꯆꯠꯂꯕꯅꯤ ꯑꯗꯨꯅ ꯃꯁꯥꯅ ꯉꯥꯡꯖꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯚꯥꯞ ꯐꯥꯎꯕ ꯇꯥꯖꯗ꯭ꯔꯕꯅꯤ ꯃꯥꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯑꯁꯣꯝ ꯅꯥꯀꯜ ꯑꯁꯤꯗ ꯑꯃꯨꯛ ꯆꯠꯄ ꯉꯝꯂꯔꯣꯏ ꯑꯩꯒꯤ ꯊꯃꯣꯏꯗ ꯑꯀꯤꯕꯗꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ ꯑꯩ ꯁꯤꯕ ꯄꯥꯝꯗ꯭ꯔꯤ ꯑꯁꯨꯝꯅ 에릭ꯀꯤ ꯀꯤꯕ ꯃꯇꯧꯁꯤ ꯎꯕꯗ ꯁꯃꯤꯔꯥꯅꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯦ ꯑꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯛꯂꯣ ꯅꯣꯡ ꯍꯥꯡꯂꯕ ꯃꯇꯨꯡꯗ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯨ ꯈꯟꯅꯔꯁꯤ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯦ ꯍꯦꯜꯂꯣ ꯒꯥꯏꯁ ꯌꯥꯝꯅ ꯂꯥꯏꯕ ꯑꯃꯗꯤ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯒꯦꯝ ꯀꯌꯥ MacLeod ꯁꯥꯟꯅꯕꯤꯕ ꯌꯥꯒꯅꯤ ꯑꯗꯣꯝꯅ ꯍꯥꯟꯅ ꯁꯥꯟꯅꯈꯤꯕ ꯄ꯭ꯂꯦꯟ ꯀ꯭ꯔꯥꯁ ꯇꯧꯕꯒꯤ ꯒꯦꯝꯁꯤꯡ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯃꯁꯤꯗ ꯆꯪꯂꯒꯅ ꯍꯦꯟꯅ ꯄꯩꯁꯥ ꯇꯥꯟꯕ ꯉꯝꯒꯅꯤ ꯄꯩꯁꯥ ꯌꯥꯝꯅ ꯊꯥꯗꯗꯨꯅ ꯁꯥꯟꯅꯔꯤꯕ ꯃꯈꯩ ꯄꯩꯁꯥ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯄꯒꯤ ꯆꯥꯟꯁꯁꯨ ꯋꯥꯡꯉꯤ ꯑꯣ ꯍꯥꯏꯕꯒ ꯑꯩ ꯍꯧꯖꯤꯛ ꯃꯥꯏ ꯄꯥꯛꯂꯦ ꯃꯗꯨꯁꯨ 2 ꯇꯥꯏꯝꯒꯤ ꯑꯦꯃꯥꯎꯟ ꯍꯦꯟꯒꯠꯅ ꯐꯪꯕꯅꯤ ꯃꯥꯏ ꯄꯥꯛꯂꯕ ꯁꯦꯟꯐꯝꯁꯤꯡꯁꯨ ꯌꯥꯝꯅ ꯂꯥꯏꯅ ꯄꯦꯇꯤꯑꯦꯝ ꯑꯃꯗꯤ ꯕꯦꯡꯛꯗ ꯋꯤꯗ꯭ꯔꯣ ꯇꯧꯊꯣꯛꯄꯁꯨ ꯌꯥꯔꯤꯕꯅꯤ ꯃꯁꯤꯒꯤ ꯃꯥꯟꯅꯕ ꯑꯇꯣꯞꯄ ꯒꯦꯝ ꯀꯌꯥ ꯑꯃꯁꯨ ꯃꯐꯝꯁꯤꯗ ꯌꯥꯎꯔꯤ ꯃꯗꯨꯗꯤ ꯑꯟꯗꯔ ꯑꯦꯟड ꯑꯣꯚꯔ ꯗꯥꯏꯁ ꯍꯦꯗ ꯑꯦꯟड ꯇꯦꯜꯁ ꯃꯁꯤꯒꯤ ꯒꯦꯝꯁꯤꯡ ꯑꯁꯤꯕꯨ ꯁꯥꯟꯅꯕꯤꯔꯒ ꯑꯗꯣꯝꯅ BMW ꯀꯥꯔ ꯑꯥꯏꯐꯣꯟ ꯂꯦꯞꯇꯣꯞ ꯑꯃꯗꯤ ꯌꯥꯝꯅ ꯄꯩꯁꯥꯁꯤꯡ ꯃꯥꯏ ꯄꯥꯛꯄ ꯉꯝꯒꯅꯤ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯑꯩꯒꯤ ꯄ꯭ꯔꯣꯃꯣ ꯀꯣꯗ ꯁꯤꯖꯤꯟꯅꯗꯨꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯔꯦꯖꯤꯁꯇꯔ ꯇꯧꯕ ꯃꯇꯝꯗ 1,30,000 ꯐꯥꯎꯕꯒꯤ ꯕꯣꯅꯁꯀꯤ ꯁꯦꯟꯐꯝ ꯑꯃꯗꯤ 150 ꯐ꯭ꯔꯤ ꯁ꯭ꯄꯤꯟꯁꯨ ꯐꯪꯕꯤꯒꯅꯤ ꯑꯩꯒꯤ ꯀꯃꯦꯟ ꯕꯣꯛꯁꯇ ꯂꯤꯡꯛ ꯍꯥꯞꯆꯔꯝꯒꯦ ꯑꯗꯨꯅꯗꯤ ꯃꯇꯝ ꯃꯥꯡꯍꯟꯕ ꯇꯧꯗꯨꯅ ꯆꯪꯁꯤꯟꯕꯤꯗꯨꯅ ꯁꯥꯟꯅꯕꯤꯔꯣ ꯑꯃꯗꯤ ꯌꯥꯝꯅ ꯄꯩꯁꯥꯁꯤꯡ ꯃꯥꯏ ꯄꯥꯛꯄꯤꯔꯣ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯅ ꯌꯧꯔꯛꯂꯤꯕꯁꯤ ꯁꯃꯤꯔꯥꯒꯤ ꯌꯨꯝꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗꯅꯤ ꯇꯧꯕꯇꯕꯨ ꯊꯣꯡꯁꯤ ꯍꯥꯡꯗꯣꯛꯅꯕꯒꯤꯗꯃꯛꯇꯗꯤ ꯁꯣꯗꯤ ꯌꯥꯎꯔꯛꯇ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯃꯤꯔꯥꯅ ꯊꯣꯡꯁꯤ ꯀꯥꯎꯈꯥꯏꯅꯕꯒꯤꯗꯃꯛꯇ 에릭ꯇ ꯍꯥꯏꯔꯤ ꯑꯗꯨꯒ ꯑꯥꯏꯗꯤꯌꯥ ꯑꯃꯁꯨ ꯁꯃꯤꯔꯥꯅ ꯄꯨꯊꯣꯔꯛꯂꯦ ꯅꯣꯡ ꯈꯥꯛꯄꯒꯤ ꯑꯍꯧꯕ ꯃꯈꯣꯜꯒ ꯇꯥꯟ ꯆꯥꯟꯅꯅ ꯊꯣꯡ ꯑꯁꯤ ꯀꯥꯎꯈꯥꯏꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯐꯣꯡꯗꯣꯛꯂꯤ ꯑꯁꯨꯝꯅ ꯅꯣꯡ ꯍꯦꯛ ꯈꯥꯛꯂꯛꯄꯒ 에릭ꯅ ꯊꯣꯡꯁꯤꯗ ꯀꯥꯎꯁꯤꯜꯂꯤ ꯑꯍꯥꯟꯕ ꯀꯥꯎꯕ ꯃꯇꯝꯗꯗꯤ ꯊꯣꯡꯁꯤ ꯍꯥꯡꯗꯣꯛꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯒ ꯑꯅꯤꯔꯛ ꯁꯨꯕꯒꯤ ꯅꯣꯡ ꯈꯥꯛꯂꯛꯄ ꯃꯇꯝꯗ ꯑꯃꯨꯛꯀꯁꯨ ꯀꯥꯎꯕ ꯃꯇꯝꯗꯗꯤ ꯊꯣꯡꯁꯤ ꯍꯥꯡꯗꯣꯛꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯦ ꯃꯅꯨꯡꯗ ꯍꯦꯛ ꯆꯪꯁꯤꯜꯂꯛꯄꯒ ꯁꯃꯤꯔꯥꯅ ꯃꯥꯒꯤ ꯍꯛꯆꯥꯡꯗ ꯅꯞꯀꯗꯕ ꯍꯤꯗꯥꯛ ꯑꯗꯨꯕꯨ ꯀꯣꯏꯊꯤ ꯊꯤꯔꯤ ꯇꯧꯕꯇꯕꯨ ꯃꯐꯝꯁꯤꯗ ꯃꯥꯒꯤ ꯍꯤꯗꯥꯛ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯃꯥꯒꯤ ꯍꯤꯗꯥꯛꯄꯨ ꯀꯣꯏꯊꯤ ꯊꯤꯔꯤ ꯑꯁꯨꯝꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯤꯕꯁꯤ ꯎꯕꯗ 에릭ꯅꯁꯨ ꯃꯉꯣꯟꯗ ꯌꯥꯝꯅ ꯉꯛꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯔꯤ ꯊꯤꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯉꯤ ꯑꯩꯒꯤ ꯍꯤꯗꯥꯛ ꯊꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯁꯃꯤꯔꯥꯅ ꯈꯨꯝꯃꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯍꯤꯗꯥꯛꯅꯣ ꯍꯥꯏꯗꯨꯅ 에릭ꯅ ꯑꯃꯨꯛ ꯍꯪꯂꯛꯏ ꯁꯃꯤꯔꯥꯅ ꯑꯩꯒꯤ ꯍꯛꯆꯥꯡ ꯃꯅꯨꯡꯁꯤꯗ ꯃꯩ ꯆꯥꯛꯄꯒꯨꯝ ꯆꯩꯅꯥꯈꯣꯜ ꯐꯥꯎꯔꯤꯕꯅꯤ ꯃꯗꯨ ꯀꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯍꯤꯗꯥꯛꯅꯤ ꯑꯩꯅ ꯊꯤꯔꯤꯕꯁꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯃꯤꯔꯥꯅ 에릭ꯇ ꯍꯪꯉꯤ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯔꯤ ꯃꯇꯥꯁꯤꯡ ꯑꯃꯠꯇ ꯃꯐꯝꯁꯤꯗ ꯂꯩꯇꯕ꯭ꯔꯥ ꯀꯔꯤꯒꯨꯝꯕ ꯂꯩꯔꯒꯗꯤ ꯅꯪ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯆꯠꯈꯣ ꯃꯁꯤꯗ 에릭ꯅ ꯈꯨꯝꯂꯛꯏ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯤ ꯏꯪꯂꯟꯒꯤ ꯀꯦꯟꯠ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯕꯅꯤ ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕꯁꯤꯗꯤ ꯂꯣ ꯇꯝꯅꯅꯕꯒꯤꯗꯃꯛꯇ ꯁ꯭ꯀꯨꯜ ꯑꯃꯗ ꯂꯩꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯠꯇ ꯃꯐꯝꯁꯤꯗ ꯂꯩꯇꯦ ꯁꯃꯤꯔꯥꯅ ꯃꯈꯥ ꯇꯥꯔꯤ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯅꯪꯒꯤ ꯊꯋꯥꯏ ꯍꯤꯡꯅꯅꯕꯒꯤꯗꯃꯛꯇ ꯅꯪ ꯁꯤꯇꯤꯁꯤ ꯂꯥꯟꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒ ꯁꯥꯎꯠ ꯁ꯭ꯇ꯭ꯔꯤꯠ ꯁꯤ ꯄꯣꯔꯠ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨ ꯆꯠꯀꯗꯕꯅꯤ 에릭ꯅ ꯅꯪꯗꯤ ꯀꯗꯥꯏꯗ ꯆꯠꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯛꯏ ꯁꯃꯤꯔꯥꯅ ꯈꯨꯝꯃꯤ ꯑꯩꯗꯤ ꯄꯤꯖ꯭ꯖꯥ ꯆꯥꯅꯅꯕꯒꯤꯗꯃꯛꯇ ꯄꯦꯠꯁꯤꯁ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯀꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ 에릭 ꯑꯁꯤꯗꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯁꯨꯛ ꯌꯧꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯗꯨꯅ ꯋꯥꯅꯔꯕ ꯃꯇꯝ ꯑꯁꯤꯗ ꯅꯪꯅ ꯃꯇꯧ ꯀꯔꯝꯅ ꯄꯤꯖ꯭ꯖꯥ ꯆꯥꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯐꯥꯎꯔꯤꯕꯅꯣ ꯁꯃꯤꯔꯥꯅ ꯑꯩꯅ ꯍꯤꯡꯕ ꯄꯥꯝꯂꯕꯁꯨ ꯑꯩꯗꯤ ꯁꯣꯏꯗꯅ ꯁꯤꯔꯒꯗꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯑꯔꯣꯏꯕ ꯑꯄꯥꯝꯕꯁꯤ ꯄꯤꯖ꯭ꯖꯥ ꯆꯥꯔꯕ ꯃꯇꯨꯡꯗ ꯁꯤꯖꯈꯤꯕ ꯑꯗꯨꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯗꯤ ꯄꯤꯖ꯭ꯖꯥ ꯆꯥꯗꯕ ꯁꯨꯡꯌꯥ ꯌꯥꯗꯕꯅꯤ ꯑꯁꯨꯝꯅ ꯁꯃꯤꯔꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯇꯥꯕꯗ 에릭ꯇꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤ ꯄꯥꯏꯈꯠꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯂꯥꯏꯔꯤꯛ ꯑꯁꯤꯕꯨ ꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯁꯃꯤꯔꯥꯅꯤ ꯍꯥꯏꯕꯁꯤ 에릭ꯅꯁꯨ ꯈꯪꯂꯦ ꯃꯁꯤꯗꯒꯤ ꯅꯍꯥꯛ ꯑꯁꯤꯕꯨ ꯀꯕꯤ ꯑꯃꯔ ꯍꯥꯏꯗꯨꯅ 에릭ꯅ ꯍꯪꯂꯛꯏ ꯁꯃꯤꯔꯥꯅ ꯃꯇꯝ ꯑꯃꯗ ꯑꯣꯏꯔꯝꯕꯒꯤ ꯋꯥꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯃꯗꯨꯒꯤ ꯁꯤꯟꯐꯝ ꯑꯗꯨ ꯊꯥꯗꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯈꯨꯝꯃꯤ 에릭ꯅ ꯄꯤꯖ꯭ꯖꯥ ꯂꯧꯕ ꯆꯠꯄꯗ ꯑꯩꯁꯨ ꯅꯪꯒꯤ ꯅꯇꯨꯡ ꯏꯜꯂꯛꯀꯦ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯤ ꯃꯁꯤꯗ ꯁꯃꯤꯔꯥꯅ ꯃꯉꯣꯟꯗ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ ꯂꯥꯏꯔꯤꯛꯇ ꯌꯥꯎꯔꯤꯕ ꯐꯣꯇꯣꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ 에릭ꯅ ꯍꯪꯉꯤ ꯁꯃꯤꯔꯥꯅ ꯃꯍꯥꯛ ꯑꯗꯣ ꯑꯩꯒꯤ ꯄꯄꯥꯅꯤ ꯄꯤꯌꯥꯅꯣ ꯐꯖꯅ ꯈꯣꯡꯕꯗ ꯃꯃꯤꯡ ꯆꯠꯂꯝꯕ ꯃꯤꯁꯛ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ ꯍꯧꯖꯤꯛ ꯁꯃꯤꯔꯥꯅ ꯁꯩꯔꯦꯡꯒꯤ ꯂꯥꯏꯔꯤꯛ ꯑꯃ ꯄꯤꯁꯤꯜꯂꯛꯇꯨꯅ ꯃꯗꯨ ꯄꯥꯎ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯃꯁꯤꯕꯨ 에릭ꯅꯁꯨ ꯄꯥꯔꯤ ꯁꯩꯔꯦꯡ ꯑꯁꯤ ꯄꯥꯔꯨꯔꯒ ꯃꯥꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯃꯁꯨ ꯐꯥꯎꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯤꯠꯇ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯂꯩꯔꯝꯂꯒ ꯅꯣꯡ ꯈꯥꯛꯂꯛꯄꯒꯤ ꯑꯍꯧꯕ ꯃꯈꯣꯜ ꯊꯣꯛꯂꯛꯄ ꯇꯥꯟꯖꯥꯁꯤ ꯉꯥꯏꯔꯒ ꯁꯃꯤꯔꯥꯅ ꯌꯥꯝꯅꯀꯟꯅ ꯂꯥꯎꯔꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯅꯣꯡ ꯈꯥꯛꯂꯛꯄꯗ 에릭ꯅꯁꯨ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯤ ꯑꯁꯨꯝꯅ ꯇꯧꯔꯤꯕꯒꯤ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯆꯥꯛꯂꯤꯕ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯁꯤ ꯈꯣꯟꯖꯦꯜ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯍꯟꯊꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯐꯝꯁꯤꯗ ꯀꯞꯁꯨ ꯀꯞꯃꯤꯟꯅꯔꯦ ꯑꯁꯨꯝꯅ ꯌꯥꯝꯅ ꯀꯟꯅ ꯍꯧꯅ ꯂꯥꯎꯕꯗꯒꯤ ꯊꯃꯣꯏꯗ ꯂꯩꯔꯝꯂꯤꯕ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯍꯟꯊꯕꯗꯒꯤ ꯑꯃꯨꯛꯁꯨ ꯅꯣꯛꯊꯣꯛꯆꯔꯝꯃꯤ
ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁꯃꯤꯔꯥꯅ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯊꯣꯡꯅꯥꯎꯗ ꯌꯦꯡꯊꯣꯛꯈꯤꯕꯗ ꯎꯔꯤꯕꯁꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯀꯔꯤꯃꯠꯇ ꯏꯔꯥꯡ ꯊꯣꯛꯈꯤꯗꯕ ꯍꯥꯏꯕꯗꯤ ꯑꯦꯂꯤꯌꯟ ꯖꯤꯕꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯀꯔꯤꯃꯠꯇ ꯂꯥꯟꯗꯥꯔꯛꯈꯤꯗꯕꯒꯤ ꯐꯤꯕꯝꯗ ꯎꯔꯦ ꯑꯗꯨꯒꯗꯤ ꯈꯪꯍꯧꯗꯅ ꯇꯝꯊꯤꯔꯕ ꯑꯦꯂꯤꯌꯟ ꯖꯤꯕ ꯑꯃ ꯃꯐꯝꯁꯤꯗ ꯆꯣꯡꯁꯤꯜꯂꯛꯂꯦ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤ ꯁꯃꯤꯔꯥꯁꯤ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯦ ꯃꯃꯥꯡꯗ ꯃꯥꯅ ꯎꯔꯝꯂꯤꯕꯗꯨꯗꯤ ꯃꯪ ꯑꯣꯏꯔꯝꯂꯦ ꯍꯧꯖꯤꯛ ꯎꯔꯤꯕ ꯃꯄꯥꯟꯒꯤ ꯁꯛꯇꯝ ꯑꯁꯤꯗꯤ ꯄꯨꯔꯥ ꯑꯣꯏꯅ ꯃꯥꯡ ꯇꯥꯛꯂꯕ ꯁꯪꯁꯥꯔ ꯑꯃꯒꯤ ꯁꯛꯇꯝꯅꯤ ꯇꯟꯖꯥꯁꯤꯗ ꯑꯦꯔꯤꯛꯇꯤ ꯍꯧꯖꯤꯛꯁꯨ ꯃꯤꯀꯞ ꯊꯣꯛꯇꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤ ꯍꯧꯖꯤꯛ ꯁꯃꯤꯔꯥꯅ ꯂꯣꯠꯅ ꯍꯧꯒꯠꯇꯨꯅ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈꯤꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤ ꯃꯥꯒꯤ ꯅꯨꯡꯁꯤꯖꯔꯕ ꯐ꯭ꯔꯣꯗꯣ ꯍꯥꯏꯔꯤꯕ ꯍꯧꯗꯣꯡꯁꯤꯕꯨ ꯕꯦꯒ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯦ ꯑꯗꯨꯒ ꯃꯈꯣꯜ ꯑꯃꯠꯇ ꯂꯥꯎꯍꯟꯗꯅ ꯑꯦꯔꯤꯛꯄꯨ ꯍꯧꯗꯣꯛꯄ ꯇꯧꯔꯝꯗꯅ ꯃꯐꯝꯁꯤꯗꯒꯤ ꯃꯍꯥꯛ ꯅꯥꯏꯇꯣꯝ ꯑꯣꯏꯅ ꯆꯠꯈ꯭ꯔꯦ ꯃꯥꯅ ꯍꯧꯖꯤꯛ ꯆꯠꯂꯤꯕꯁꯤ ꯄꯦꯠꯁꯤꯁ ꯍꯥꯏꯔꯤꯕ ꯄꯤꯖ꯭ꯖꯥ ꯌꯣꯟꯐꯝ ꯑꯗꯨꯗꯅꯤ ꯃꯥꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯂꯥꯏꯔꯤꯛ ꯀꯌꯥ ꯇꯥꯗꯨꯅ ꯂꯩꯔꯤꯕꯁꯤ ꯎꯔꯦ ꯃꯥꯅ ꯄꯥꯝꯖꯕ ꯂꯥꯏꯔꯤꯛ ꯑꯃ ꯂꯧꯈꯠꯇꯨꯅꯁꯨ ꯄꯥꯔꯤ ꯇꯟꯖꯥꯁꯤꯗ ꯃꯥꯒꯤ ꯇꯨꯡꯂꯣꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯕꯒꯤ ꯁꯃꯤꯟ ꯑꯁꯤ ꯐꯪꯂꯦ ꯑꯗꯨꯒꯗꯤ ꯃꯥꯅ ꯌꯦꯡꯊꯣꯔꯛꯄꯗ ꯑꯦꯔꯤꯛ ꯑꯁꯤꯁꯨ ꯃꯥꯒꯤ ꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯂꯝꯂꯦ ꯃꯁꯤ ꯎꯕꯗ ꯃꯥꯒꯤ ꯊꯃꯣꯏꯗ ꯑꯉꯛꯄ ꯑꯃꯗꯤ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯤꯕꯅꯤ ꯑꯦꯔꯤꯛꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯗꯥꯏꯔꯤ ꯑꯁꯤ ꯄꯤꯁꯤꯜꯂꯛꯂꯦ ꯃꯁꯤ ꯃꯥꯅ ꯀꯥꯎꯗꯨꯅ ꯊꯝꯂꯝꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯃꯤꯔꯥꯅ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯂꯥꯏꯔꯤꯛꯁꯤꯡ ꯍꯥꯞꯂꯤꯕ ꯔꯦꯛ ꯑꯁꯤꯗ ꯊꯦꯡꯂꯨꯕꯗꯒꯤ ꯂꯥꯏꯔꯤꯛ ꯑꯃ ꯃꯈꯥꯗ ꯑꯣꯟꯊꯗꯨꯅ ꯇꯥꯔꯦ ꯃꯁꯤꯗꯒꯤ ꯃꯈꯣꯜ ꯑꯍꯧꯕ ꯊꯣꯛꯈ꯭ꯔꯦ ꯑꯁꯨꯝꯅ ꯑꯍꯧꯕ ꯃꯈꯣꯜꯁꯤꯡ ꯊꯣꯛꯍꯜꯂꯨꯔꯕꯅꯤꯅ ꯃꯐꯝꯁꯤꯗ ꯁꯣꯏꯗꯅꯃꯛꯀꯤ ꯑꯦꯂꯤꯌꯟ ꯀ꯭ꯔꯤꯆꯔꯁꯤꯡ ꯑꯗꯨ ꯂꯥꯛꯂꯒꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅꯁꯨ ꯆꯤꯡꯅꯔꯦ ꯑꯗꯨꯒ ꯃꯈꯣꯏ ꯂꯥꯛꯄꯒꯤ ꯃꯈꯣꯜꯁꯤꯡꯁꯨ ꯇꯥꯕ ꯍꯧꯔꯛꯂꯦ ꯌꯥꯝꯅ ꯄꯥꯈꯠꯅ ꯃꯈꯣꯏ ꯑꯅꯤꯅ ꯑꯀꯣꯏꯕꯁꯤꯗ ꯑꯗꯨꯝ ꯌꯦꯡꯉꯤ ꯑꯦꯂꯤꯌꯟ ꯖꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯈꯣꯜ ꯅꯛꯁꯤꯜꯂꯛꯄꯗꯒꯤ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯃꯈꯣꯏ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯈ꯭ꯔꯦ ꯑꯗꯨꯒꯗꯤ ꯃꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯕꯤꯜꯗꯤꯡꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯇꯝꯊꯤꯔꯕ ꯑꯦꯂꯤꯌꯟ ꯀ꯭ꯔꯤꯆꯔꯁꯤꯡ ꯀꯨꯝꯊꯔꯛꯄ ꯍꯧꯔꯦ ꯃꯈꯣꯏ ꯍꯧꯖꯤꯛ ꯂꯣꯠꯅꯅꯕꯒꯤꯗꯃꯛꯇ ꯕꯤꯜꯗꯤꯡ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯊꯣꯡ ꯑꯁꯤ ꯍꯥꯡꯗꯣꯔꯛꯄ ꯃꯇꯝꯗꯗꯤ ꯕꯦꯒ ꯑꯃꯅ ꯉꯥꯛꯇꯨꯅ ꯂꯩꯕꯗꯒꯤ ꯍꯥꯡꯗꯣꯛꯄ ꯌꯥꯗ꯭ꯔꯦ ꯑꯦꯔꯤꯛꯅ ꯌꯥꯝꯅ ꯀꯟꯅ ꯏꯟꯕꯗꯒꯤ ꯊꯣꯡ ꯑꯁꯤ ꯎꯆꯤꯟ ꯍꯥꯡꯗꯣꯛꯄ ꯌꯥꯔꯦ ꯑꯗꯨꯕꯨ ꯕꯦꯒ ꯑꯁꯤꯅ ꯂꯩꯃꯥꯏꯗ ꯇꯥꯕꯒꯤ ꯑꯍꯧꯕ ꯃꯈꯣꯜ ꯊꯣꯛꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯑꯦꯂꯤꯌꯟ ꯖꯤꯕ ꯑꯃ ꯃꯈꯣꯏꯒꯤ ꯃꯅꯥꯛꯁꯤꯗ ꯆꯣꯡꯊꯔꯛꯂꯦ ꯃꯈꯣꯏ ꯍꯧꯖꯤꯛ ꯃꯅꯨꯡ ꯑꯁꯤꯗ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯃꯥꯡꯃꯛꯇꯗ ꯑꯇꯣꯞꯄ ꯑꯦꯂꯤꯌꯟ ꯖꯤꯕ ꯀꯌꯥ ꯑꯃꯁꯨ ꯆꯣꯡꯁꯤꯜꯂꯛꯂꯦ ꯃꯁꯤꯗꯒꯤ ꯃꯃꯥꯏ ꯂꯩꯗꯨꯅ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛꯃꯛꯇꯗ ꯑꯇꯣꯞꯄ ꯑꯦꯂꯤꯌꯟ ꯖꯤꯕ ꯑꯃꯁꯨ ꯆꯣꯡꯊꯔꯛꯂꯦ ꯃꯁꯤꯡ ꯌꯥꯝꯂꯕ ꯑꯦꯂꯤꯌꯟ ꯖꯤꯕ ꯀꯌꯥ ꯑꯃꯁꯨ ꯃꯐꯝꯁꯤꯗ ꯆꯣꯡꯊꯅꯔꯛꯂꯦ ꯍꯧꯖꯤꯛ ꯑꯦꯔꯤꯛꯅ ꯆꯦꯟꯅ ꯅꯨꯡ ꯑꯃ ꯈꯨꯟꯒꯠꯇꯨꯅ ꯀꯥꯔ ꯑꯃꯗ ꯊꯥꯖꯤꯜꯂꯝꯃꯤ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤ ꯀꯥꯔ ꯑꯂꯥꯝ ꯌꯥꯝꯅ ꯍꯧꯅ ꯈꯣꯡꯈ꯭ꯔꯦ ꯆꯦꯟꯁꯤꯜꯂꯛꯂꯤꯕ ꯑꯦꯂꯤꯌꯟ ꯀ꯭ꯔꯤꯆꯔꯁꯤꯡ ꯑꯁꯤꯅ ꯀꯥꯔꯁꯤꯡ ꯑꯁꯤꯗ ꯆꯣꯡꯁꯤꯟꯗꯨꯅ ꯐꯨꯖꯤꯜꯂꯦ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯁꯃꯤꯔꯥ ꯑꯃꯗꯤ ꯑꯦꯔꯤꯛꯅ ꯂꯩꯅꯨꯡꯗ ꯁꯥꯕ ꯁꯕꯋꯦ ꯑꯃꯗ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯂꯦ ꯃꯈꯣꯏꯅ ꯆꯠꯂꯤꯕꯁꯤꯒꯤ ꯍꯦꯛ ꯇꯨꯡꯂꯣꯝꯗ ꯑꯦꯂꯤꯌꯟ ꯖꯤꯕ ꯑꯃꯅ ꯃꯈꯣꯏꯕꯨ ꯊꯤꯔꯛꯂꯤꯕꯅꯤ ꯃꯁꯤꯗꯒꯤ ꯃꯈꯣꯜ ꯑꯃꯠꯇ ꯂꯥꯎꯍꯟꯕ ꯇꯧꯗꯅ ꯀꯥꯁꯤꯒꯤ ꯃꯅꯨꯡꯗ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯤ ꯃꯈꯣꯏꯅ ꯇꯣꯔꯆ ꯀꯥꯞꯇꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯃꯐꯝꯁꯤꯗ ꯏ ꯀꯌꯥ ꯇꯩꯔꯤꯕꯁꯤ ꯎꯔꯦ ꯃꯁꯤꯗꯒꯤ ꯌꯥꯝꯅ ꯄꯥꯈꯠꯅ ꯃꯈꯣꯏ ꯃꯈꯣꯜ ꯑꯃꯠꯇ ꯂꯥꯎꯍꯟꯕ ꯇꯧꯗꯅ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯑꯁꯨꯝꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯤꯉꯩ ꯃꯈꯣꯏꯒꯤ ꯃꯃꯥꯡꯃꯛꯇꯗ ꯇꯝꯊꯤꯔꯕ ꯑꯦꯂꯤꯌꯟ ꯖꯤꯕ ꯑꯃ ꯆꯣꯡꯊꯔꯛꯂꯦ ꯃꯁꯤꯗꯒꯤ ꯌꯥꯝ ꯄꯥꯈꯠꯅ ꯃꯈꯣꯏ ꯍꯧꯖꯤꯛ ꯇꯧꯐꯝ ꯈꯪꯗꯅ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯔꯦ ꯖꯤꯕꯁꯤꯅ ꯃꯈꯣꯏꯒꯤ ꯃꯃꯥꯡꯃꯛꯇꯗ ꯇꯞꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯃꯈꯣꯜ ꯑꯃꯠꯇ ꯊꯣꯛꯍꯟꯗꯅ ꯃꯈꯣꯏꯒꯤ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯀꯥꯁꯤꯗ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯂꯦ ꯑꯗꯨꯒꯗꯤ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯆꯪꯁꯤꯜꯂꯛꯂꯤꯕ ꯃꯐꯝ ꯑꯁꯤꯗꯤ ꯏꯁꯤꯡ ꯊꯨꯝꯖꯤꯟꯗꯨꯅ ꯂꯩꯔꯝꯂꯦ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯏꯁꯤꯡꯗ ꯀꯨꯝꯊꯗꯨꯅ ꯆꯠꯄ ꯇꯥꯔꯦ ꯃꯈꯣꯏ ꯑꯅꯤꯃꯛ ꯍꯧꯖꯤꯛ ꯏꯁꯤꯡꯗ ꯀꯨꯝꯊꯔꯦ ꯁꯃꯤꯔꯥꯅ ꯃꯥꯒꯤ ꯍꯧꯗꯣꯡ ꯐ꯭ꯔꯣꯗꯣꯕꯨꯁꯨ ꯄꯥꯝꯕꯤꯔꯤꯕꯅꯤ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈꯤꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯃꯃꯥꯡꯂꯣꯝꯗ ꯁꯨꯛꯅ ꯃꯝꯂꯕ ꯃꯐꯝ ꯑꯁꯤꯗ ꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯍꯧꯖꯤꯛ ꯑꯦꯔꯤꯛꯅ ꯇꯣꯔꯆ ꯑꯁꯤ ꯀꯥꯞꯇꯨꯅ ꯑꯗꯨꯝ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕꯁꯤꯒꯤ ꯍꯦꯛ ꯃꯊꯛ ꯃꯄꯥꯃꯛꯇꯗ ꯇꯝꯊꯤꯔꯕ ꯑꯦꯂꯤꯌꯟ ꯖꯤꯕ ꯑꯃ ꯀꯨꯟꯗꯨꯅ ꯂꯩꯔꯤꯕꯁꯤ ꯎꯔꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯃꯁꯥꯁꯤꯗ ꯀꯤꯕꯅ ꯊꯨꯝꯍꯠꯈ꯭ꯔꯦ ꯃꯈꯣꯜ ꯑꯃꯠꯇ ꯂꯥꯎꯍꯟꯕ ꯇꯧꯗꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯏꯁꯤꯡꯒꯤ ꯁꯔꯨꯛ ꯑꯁꯤꯁꯨ ꯂꯨꯕ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯦ ꯇꯟꯖꯥꯁꯤꯗ ꯑꯦꯔꯤꯛꯇꯤ ꯃꯁꯥꯁꯤ ꯀꯤꯃꯟꯕꯗꯒꯤ ꯁꯣꯔ ꯍꯣꯟꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ ꯃꯥꯅ ꯁꯣꯔ ꯀꯟꯅ ꯍꯣꯟꯒꯠꯂꯛꯄꯒꯤ ꯃꯈꯣꯜ ꯑꯁꯤ ꯑꯦꯂꯤꯌꯟ ꯖꯤꯕꯁꯤꯅ ꯇꯥꯊꯣꯛꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯃꯀꯣꯛꯀꯤ ꯁꯔꯨꯛ ꯍꯥꯡꯗꯣꯛꯇꯨꯅ ꯀꯗꯥꯏꯗꯒꯤ ꯃꯈꯣꯜꯁꯤꯡ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯆꯦꯛ ꯇꯧꯈꯠꯂꯛꯂꯦ ꯇꯟꯖꯥꯁꯤꯗ ꯁꯃꯤꯔꯥꯅ ꯑꯦꯔꯤꯛꯄꯨ ꯀꯤꯗꯅꯕꯒꯤꯗꯃꯛꯇ ꯋꯥꯈꯜ ꯊꯦꯝꯖꯤꯟꯕꯤꯔꯤꯕꯅꯤ ꯅꯪ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯄꯥꯈꯠꯀꯅꯨ ꯍꯥꯏꯗꯨꯅ ꯊꯧꯅꯥ ꯄꯤꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯂꯤ ꯑꯗꯨꯕꯨ ꯑꯦꯔꯤꯛ ꯑꯁꯤꯗꯤ ꯍꯧꯖꯤꯛ ꯀꯞꯄ ꯍꯧꯔꯛꯂꯦ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯑꯦꯂꯤꯌꯟ ꯖꯤꯕꯁꯤꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯃꯈꯣꯜ ꯂꯧꯗꯨꯅ ꯂꯩꯔꯤꯕꯅꯤ ꯁꯃꯤꯔꯥꯅ ꯌꯥꯝꯅ ꯀꯟꯅ ꯊꯦꯝꯖꯤꯟꯕꯗꯒꯤ ꯍꯧꯖꯤꯛ ꯑꯦꯔꯤꯛ ꯑꯁꯤ ꯃꯁꯥꯒꯤ ꯑꯀꯤꯕꯁꯤꯕꯨ ꯂꯥꯛꯁꯤꯟꯖꯅꯕ ꯍꯣꯠꯅꯔꯤ ꯑꯁꯨꯝꯅ ꯇꯧꯔꯛꯄꯗ ꯃꯥꯒꯤ ꯃꯆꯤꯟꯗꯒꯤ ꯈꯣꯟꯖꯦꯜ ꯈꯔ ꯊꯣꯛꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯑꯦꯂꯤꯌꯟ ꯖꯤꯕꯁꯤꯅ ꯇꯥꯈꯤꯕꯗꯒꯤ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯂꯦ ꯍꯧꯖꯤꯛ ꯃꯈꯣꯏ ꯌꯥꯝꯅ ꯊꯨꯅ ꯏꯁꯤꯡꯁꯤꯗ ꯏꯔꯣꯏꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯒ ꯑꯦꯂꯤꯌꯟ ꯖꯤꯕꯁꯤꯅꯁꯨ ꯃꯊꯛ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯌꯥꯝꯅ ꯌꯥꯡꯅ ꯃꯈꯣꯏꯕꯨ ꯇꯥꯟꯅꯔꯛꯂꯤꯕꯅꯤ ꯃꯈꯣꯏꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯨꯞꯊꯈ꯭ꯔꯦ ꯑꯗꯨꯒ ꯑꯦꯂꯤꯌꯟ ꯖꯤꯕꯁꯤꯅꯁꯨ ꯏꯁꯤꯡ ꯃꯅꯨꯡꯗ ꯆꯣꯡꯊꯔꯒ ꯃꯈꯣꯏꯕꯨ ꯇꯥꯟꯅꯔꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯇꯟꯖꯥꯁꯤꯗ ꯃꯌꯥꯝꯅ ꯈꯪꯕꯤꯒꯗꯕꯗꯤ ꯑꯦꯂꯤꯌꯟ ꯖꯤꯕꯁꯤꯗꯤ ꯏꯁꯤꯡꯗ ꯏꯔꯣꯏꯕ ꯍꯩꯇꯦ ꯍꯥꯏꯕꯁꯤ ꯃꯃꯥꯡꯒꯤ ꯄꯥꯔꯠ 2ꯒꯤ ꯋꯥꯔꯤꯗꯨꯗ ꯃꯌꯥꯝꯅ ꯈꯪꯕꯤꯈ꯭ꯔꯕꯅꯤ ꯉꯥꯏꯍꯥꯛꯇꯪꯗꯤ ꯑꯦꯂꯤꯌꯟ ꯖꯤꯕꯁꯤꯅ ꯌꯥꯝꯅ ꯌꯥꯡꯅ ꯇꯥꯟꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯈꯣꯡꯁꯤꯗ ꯌꯥꯟꯒꯗꯕ ꯈꯖꯤꯛꯇ ꯉꯥꯏꯔꯦ ꯑꯗꯨꯕꯨ ꯑꯦꯂꯤꯌꯟ ꯖꯤꯕꯁꯤꯗꯤ ꯏꯁꯤꯡ ꯃꯅꯨꯡꯗ ꯏꯔꯣꯏꯕ ꯍꯩꯇꯕꯅꯤꯅ ꯏꯔꯥꯛꯅꯗꯨꯅ ꯃꯐꯝꯁꯤꯗ ꯁꯤꯔꯦ ꯖꯤꯕꯁꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯏꯁꯤꯡ ꯃꯅꯨꯡꯗ ꯇꯥꯗꯨꯅ ꯂꯩꯍꯧꯔꯤꯕꯁꯤ ꯃꯈꯣꯏꯅꯁꯨ ꯎꯏ ꯑꯁꯨꯝꯅ ꯏꯁꯤꯡ ꯃꯅꯨꯡ ꯑꯁꯤꯗ ꯏꯔꯣꯏꯗꯨꯅ ꯂꯥꯛꯄꯅ ꯃꯈꯣꯏ ꯍꯧꯖꯤꯛ ꯃꯄꯥꯟꯗ ꯐꯥꯎꯒꯠꯂꯛꯂꯦ ꯐ꯭ꯔꯣꯗꯣ ꯍꯥꯏꯔꯤꯕ ꯍꯧꯗꯣꯡ ꯑꯁꯤꯁꯨ ꯄꯨꯝꯆꯣꯠ ꯆꯣꯠꯇꯨꯅ ꯕꯦꯒ ꯃꯅꯨꯡ ꯑꯁꯤꯗ ꯌꯥꯎꯔꯤꯕꯅꯤ ꯍꯧꯖꯤꯛ ꯑꯦꯔꯤꯛꯅ ꯁꯃꯤꯔꯥꯕꯨ ꯃꯊꯛꯁꯤꯗ ꯆꯤꯡꯈꯠꯂꯦ ꯃꯈꯣꯏꯒꯤ ꯍꯛꯆꯥꯡꯁꯤ ꯋꯥꯕꯗ ꯂꯣꯏꯔꯕꯅꯤ ꯁꯣꯔ ꯐꯥꯎꯕ ꯃꯄꯨꯡ ꯐꯥꯅ ꯍꯣꯟꯕ ꯉꯝꯗ꯭ꯔꯦ ꯇꯧꯐꯝ ꯈꯪꯗ꯭ꯔꯕ ꯐ꯭ꯔꯣꯗꯣ ꯑꯁꯤꯁꯨ ꯄꯨꯝꯆꯣꯠ ꯆꯣꯠꯇꯨꯅ ꯂꯩꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯐꯥꯎꯒꯠꯂꯛꯂꯤꯕꯁꯤ ꯃꯥꯡ ꯇꯥꯛꯂꯕ ꯆꯔꯆ ꯑꯃꯒꯤ ꯃꯅꯨꯡꯗꯅꯤ ꯇꯟꯖꯥꯁꯤꯗ ꯁꯃꯤꯔꯥꯗꯤ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯋꯥꯟꯊꯔꯒ ꯂꯩꯔꯤꯕꯅꯤ ꯃꯥꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯅꯕꯒꯤꯗꯃꯛꯇ ꯑꯦꯔꯤꯛꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤꯕꯅꯤ ꯑꯁꯨꯝꯅ ꯃꯥ ꯍꯧꯖꯤꯛ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯇꯨꯅ ꯃꯆꯤꯟꯗꯒꯤ ꯏꯁꯤꯡ ꯀꯌꯥ ꯑꯃꯁꯨ ꯍꯩꯊꯔꯛꯂꯦ ꯁꯃꯤꯔꯥꯒꯤ ꯍꯛꯆꯥꯡꯒꯤ ꯑꯋꯥꯕꯁꯤ ꯎꯕꯗ ꯑꯦꯔꯤꯛꯅꯁꯨ ꯀꯔꯤꯒꯨꯝꯕ ꯑꯔꯨꯕ ꯑꯅꯥꯕ ꯑꯃ ꯅꯥꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯦ ꯃꯁꯤꯗꯒꯤ ꯆꯦꯗ ꯏꯗꯨꯅ ꯀꯔꯤ ꯍꯤꯗꯥꯛꯅꯣ ꯅꯪꯅ ꯗꯔꯀꯥꯔ ꯂꯩꯔꯤꯕꯁꯤ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎꯠꯂꯛꯂꯤꯕꯁꯤ ꯑꯦꯔꯤꯛꯅ ꯁꯃꯤꯔꯥꯒꯤ ꯍꯤꯗꯥꯛ ꯂꯨꯅꯕꯒꯤꯗꯃꯛꯇ ꯐꯥꯔꯃꯥꯁꯤ ꯊꯤꯗꯨꯅ ꯁꯤꯇꯤ ꯃꯅꯨꯡꯁꯤꯗ ꯊꯣꯛꯂꯛꯂꯤꯕꯅꯤ ꯃꯥꯅ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯂꯝꯕꯤꯁꯤꯗ ꯃꯤ ꯀꯅꯥꯃꯠꯇ ꯂꯩꯇꯦ ꯑꯦꯂꯤꯌꯟ ꯖꯤꯕꯁꯤꯡ ꯑꯗꯨꯅ ꯂꯥꯟꯗꯥꯕꯗꯒꯤ ꯃꯐꯝꯁꯤ ꯁꯂꯥꯛ ꯁꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ
असमना एरिक असी मथंग मथंग लाकपना फार्मेसी दुकान अमदि यौसिलले अहानबद माना टोर्च अमा मखोल लाहनब तौदना तपना लौथोली अदुगा चेदि इदुनि यावरि हिदाक सि थीना नबगिदमक्ता अमंब कासि मनंग टोर्च कापतुन संगसिललिबani CSD iri hidak maming si kadai de leibun haiduna mana mafam khudimakta koi thi thiri asuma leinge khanguduna karigum mu chongkhlakna ma khakbrek khanglami aduga di man yeng thokibada leiram liba si Frodo hari bhaudong si oiramne yamna harauna magi manakti sensilagle erik na su Frodo bu yamanung sina lun tawbu loina na nanbirami masigi matungda makhoi ani si Samirana leho mafam odom da amuk lagli tanjas de numidangi matam su yore makhoi ni asum sum lakminaramdagi Frodo sina kalamati sensinjre aduga karigum posak mu bu lek lek tun sa adun leiri erik ni mabu chatlasi haiduna ingi tawdu dun kautholi adu Frodo asti kawwi adana nakalamaro do muk senkre mabu puragi sakhinabagi damta man sensinjri bama phamsta erik na su sanchadun sangsilibani mana hujik sangsilibama mafam si construction site amani mafamsda mai kyam su sagli tanjas de Frodo di amukasu karigumba sakhangda bama tumtaba potsa mu lek lek tun sari erik na makolla hunba tawdana Frodo gi manak sta tam tam sangsilibani adu gadi khangudana tanjas de alien creature ma makhoi manak chong tharagle erik na pillar magi marum da tumina lotun lei aduga Frodo hari bhagdong sina awang mathak is tumina tasil kundun leikre makhoi gi nakal da tamthirwa alien creature sina koisat chatun leiribani hojik erik na Frodo bu lam thana bagi tamta mathak is tapna ka khalagli aduga makhadana tamthirwa alien jiba sina leimai da leiriba sakhang da matum ta ba posak si hu shagaire aduga magi makok is thangatuna angak ba khonjel amada khongli asuma toriba si magi atop khongburoi sing bu suma phamste kausilagli bani mataw suna mar khongkhibadagi di phamsda atop alien creature kyama su sangsin darale leimai da taadun leiriba matum ta ba posak sing sibu alien jiba sing sni yamna pamna su sahnari aduga mathak thang ba sarus dana erik na Frodo bu lam thana bagi damti yamna tapna upsit na duna chatlibani tanjas da pikna makhol khara thokre aduga di khanguduna magi nakalista tamthirwe alien jiba ma hogulagle jiba si makoki akan ba sarus hangdoktuna kadai dagi makhol sing laklibana haiduna yamna section sek tokhalagle tanjas de erik ti kiman badagi shor phawba hondaba makai khangdun leiribani asumna makhol lorum naga alien jiba si magi nanak ti chatre masig matungda erik na Frodo hari bhaudong sibu konduna su kapli nakalamdana search manungda hojik phawu hingdun lehuriba miyoi sing su lei cancer laina na maram oiduna masada phawriba chena khol si khangduna Samira si leiribani tanjas de erik yokslaktuna magi chena khol kokna ba hidak si pirre masi uda Samira si nokjarami hojik erik na hidak si buloktoktuna Samira gi hakchang sin napsin biri hojik ti masada gi chena khol kokseduna gyanta na pothajari aduga erik pusuma na thagat pa phongdoksari search manung is da hojik phawda hingdun lehuriba miyoi sing si wa maset amata ngangadana tumin phamdun leinei hojek Samira ge erik si yamna khonjel tapthana wari sanari man piklingi mapana petsi saiba club asida puduna piano khongbuki program yenghan khibagi wari sing suliri aduga petsi saiba club asida ni mana pizza cha khibasu maramodana piklingi matamda mapaga magana petsi saiba club asida toina satkiba amadi pizza cha khibadu ningsing laga hojik sumana siramdai sida pizza amuktang warabsu sa khigani haiduna phongdolibani erik na nangi papa do hojik ti kadai da leikrabano haidun hangi Mr. Samirana mahakti sikre aini ngasi nari balena asigi chap manana mangon su nabadagi sikhibani asumna wari watai sanaba matamsida makhoi ani si mamitigi mapi da aduna su kapminari aduga erik na mangon munni yenglaga hairei pizza hek sadri phawba nang siba yakhiroi masdi Samirana sunoktuna pizza hek sadri makhaidi ai suksi shehero hedun phongdoli masigi matungda Samira bu erik na khutsamduna puthorale makhoi pizza chana nabagi damakta petsi sarba club atu chatnabagi damakta thorlibani makhoi ani sorok ka thorale lambi se pungsai saiduna lei mi kanamata leite asumna mathang lakpana petsi sarba club si yaushelagle tawdu bo hojek club asin leiramliba phibamasti pura on thokpa haibdu oire alien creature sing aduna landabadagi mafam si maina sakthektuna pura oina mang taklaba mafam haibdu oire hojikti Samira gi ningma khuding ma kaire sidringi mamangda mafam stigi pizza amuktang orebu su sajaki ge khanduna lakliba Samira gi aning masi thungre masidagi mamitagi mapita aduna ma kap duna mafam stigi chakre magi mawung si ubuda erik su yamna nuaitaba phawre Samirana sorok mayas da phamla kaptun leiri magi manakte erik ni sangsilaktuna mabu kaptana bagi namakta themjin biri erik kileng bandang antharga Samira se usi kaptun leiri masigi matungda makhoi ani si club sigi manung changsilagle mapana khonglamba piano si ubuda ngakpa madi haraujabana pik thankre mafamsida Samira bu phamalamnaga erik na ai karigumma ma lauruge haramlaga mafamsida ki thoki hojek Samirana mapana khonglamba piano sida makhunna paiduna yamna munni yengjeri nakalamdana erik si naito moina sorok sida tholibani mafamsida mana koithi thiribasi pizza yon pham dukan aduga di mana koyeng yenglakpa matamda pizza yon pham dukan ama leiribasi ure masing matungda erik si Samira gi manakta muhalagle magi tungda karigumma ma lotunu puragli Samira gi manakta sangsilalaga kolom pina nabagi demakta hairi Samira dagi kalam lauro matungda mana poragli popot sida karigumma ma iri aduga di mana iramlibasi mana poragli box asigi mathakta petsi saina thajin boiramle box asi hangdoktunu ulakpa matamda di manung isde auramlibasi pizza ngaktani masi uda Samira si amna haraujερami
माना बॉक्स असगी मथक्ता पेट सीस हना थारिबगी मरमदी माना ख्वाइदगी पामजरिबा पेट सीस हारिबा क्लब अदुदगी लौरकपनी हाइबगी मओंगदो फोंगदोखनबनी बॉक्स ता याउरिबा पिज्जा सिंग असगी मरक्तगी अमा लौखत्तुना समीरान चाबा हौख्रे अदुगा एरिक सो मचारी ngasi माना हंदगी निंगजरकलिबा पिज्जा चाबगी अपामबदो एरिक ने थुंगनबा ngamkhre masdigi samira se aduki mati kharaujerami frodo hariba hugdong sisu sangsilaktuna pizza chari makoyani drink haiduna suthak minnari hojek erik ni yengthorapda nakal da jwar se khara leiri bisu ure masibu paikhalaba matungda magi kokta idea ama lagle haibadi samira bo harau hannabagi damakta kariguma khara tawrage haibisini stage macha ama leiri bisigi mathakta samira bo karaknabagi damakta erik ne kaukhali erik ne tawri basi magic show oina stage performance ama udanabagi damakta tawri bani हाइबदी मखोइगी ममांगदा मियोय क्याम लैरी हाइबसी भावना सागलगा मैजिक शो म पांगथोकपगी मओंगदा तौरिबनी असुम तौबिसदा समीरा से याम नोक्सरम अपाम ज्वारचे म खल्लु हाइदना समीरा दा खलले यामना मओंग ताबे एक्टिंग म गलोइना मैजिक शो पांगथोकपगी स्टाइल से तौरी एरिक न मिट खुमजिनदुना लैरगा समीरा न खलौरिबा ज्वारचे सिबु मागी मखुत्ता मु हाबल्ले अदुगा हौजिक एरिक ना समीरा न हाख्रिबा ज्वारचे सिबु पुथोरले असुम न पांगथोलिबा मैजिक ट्रिक असिदा समीरा से अदुकी मतिक नोक्सरम एरिक ना सुम तौरिबा सि समीरा न खजिक्तंग वरबसु नोक्सनबगी दमक्ता तौरिबनी masing matung da makhoi sasigi mapana tholale labni yengthokibada miyam amana tongliba jahas asi ure masibu samirana mamit mapi ira sienduni yengamlaga man litlibu phurit asilak tholale masda erik na yamna ngakpag loina na munni yengdun lei samirana man lilamni bazar si silak thoktuna erik ta pisilakle phurit asibu erik na lisili masibu samirana harawni yengjarami aduga phurit asibu su sembiri miyam ama tongliba jahas asi mafam se hendoktuna satkidore tobudu tanjasta turen mapa lomdana tamthirba alien creature kyamna makhoibu yengdun sattun leiribani Hojek Samira amadi Erikna jahas gi manakta sangsinabagi damukti yam lotna lagliban tamthirba alien creature sing si turen mapan situ kumthanarale aduga somdana Erik si pakhatman madagi magi shor phungetpagi matau se amkus tawrale masibu phathanabagi damukta Samirana thauna piduna phongdoli Hojek Samirana Frodo hariba magi nungsirba hugdong sibu Samirana chupire aduga Erik ta sindarakle Erikna sumamita gi mapita aduna kappaga loina na hugdong sibu yam nungsini chupiri Hojek Samirana nang yam thuna sien khro hairamlaga maphamsti hawtun sachre aduga gari marakisda mahuji pakthaduna lali laimaida taramba yoche ma lokhochre masina gari ma da thajinbadagi car alarm yamna kan khongalagle samirana lepleitana topa gari singda su yoche sina thomjilli asuma tawdagi masing yamna ba gari singi car alarm hauna khongle nakal da leiramli ba tamthirba alien creature singa se hojikti alarm khongli maikai tamna yamna kan sensinaragle makhol huna sound thadoli ba gari singda alien creature singna yamna tamti tamthina phujille matau sumna turen mapan da leiramli ba alien jiba singsna loin sian khibasi ubuda atopa hingdun leiba mioi sing leire habsi henry harbunu pasna khangle mastigi jahas asi khamna na bagi dokta man hairi masing yamna ba alien jiba singse hojik chensin nar balepte tanjas da erik na prodo bu pamduna nakalamarom de sentroli bani turen leiba maikai somda ma hojik yamna kan sialagi nakalamdana alien creature singsna makhol tholi ba gari singsi loina thugai khibadagi makhol hongna na ba amata leitre maramaduna erik na siali ba maikai somdoina loina sensin narle yamna kan sialakpana erik se hojik ising mapan yosilale adu butam thirve alien jiba singsti mangondagi saruk kya hene yanglibani maramaduna makhoi sensilakpana hene yangsilagle alien jiba mana mabu laklage haidun hek songsilakpa matamda erik se ising da song thakre jiba singsi gi makhutna mabu phagi tawi adu bu lamba phanghudre matau suna erik si prodo goloina ising manung da takre masing yamna ba alien jiba singsna mathak thang saruk asdigi yengdun leiri mayamna hanadagi su khangbikrabani masigi alien jiba singsdi ising da iroi bahite maramaduna ising da song thaba tawdana makhoina mathak isda leiribani matau suna erik amadi prodona alien jib singi makhutagi nanthok tuna selubusi ubuda samirana harau galoina na mamitagi mapita aduna su khapli erik na su samira bu munni yengjaraga harau jeram masing matungda jahas ki maikei tamna ma iroi dun sangsinkhre hojek erik si jahas is da kakathre henry na magi makhut pai dun singkhatbiri nang hojiki karimata pakhalurunu asoi ngam amta yauraroi haiduna henry na phungdoli masigi wafam si tajabada erik si harau munbadagi henry bu konduna su kapseri chotaba frodo bu henry gi machanupa osa haribasina phi na kangnana bagi tamta teithopiri matau sumna erik amadi frodo hariba hudong simadi asoi ngam amta yaudana hingba ngamja hore masigi matung do leli si samirana magi family gi loina na kapmina khiba photo sibu yengdun leiri mapagi photo sibu yengjaraga mamitagi mapita aduna su kapli aduga amuk su kanna kana nokseram nakalamadana erik amadi frodo sibu lei hudong sibu yamanung sina erik na konduna su leiri bani mana lilibu phurit ki phuri khawda karigum ma yaure haidun yenglakpa matamda amangda samirana iduna hapsin khiba chithi mo eramle CS da mana iduna hairamli aigi hudong du bunang ni yamna section sena biuko yariu makai magi mabuk to khotpirunu madu mangonda hinna da yamna phawbani aduga amana yamna kara hena supijeganu natrabadi ma hena hena noi khalakani aigi yum yawna lakpai khongchat nang na mateng pangbirapugi damakta nangbu hainingai leitana thagachari aduga aibo amu hana hinganingbagi asa pibirambagi damakta su nangbu hainingai leitana thagachari asuna samiragi sithi si parubuda erik se hainingai leitana haraujeram nakalamadana samira si ulai magi mana kongde earphone gi khuthang de sei tabaga loina na sorok is da naito moina lagli
Sorok mayais da lepdaga magi akoibgi phibam sibu yamna munni yengjaramni asumna yenglamlaba matungda magi music thariba devices dagi earphone mari si lokthokre masdagi hojikti music devices dagi oina isai hauna hauna thagalagle aduga samiragi maithong da su momon nokcheramni tobudubo ahubu makhol sing thokhalurabanina magi hek tungmaktada tamthiraba alien jiba machong tharaktuna leplare asumna utpaga loinana film sidi matang sta loisille ngasigi aige explanation sigam dobage haibadu comment box ta thambiram aina haibada soikibalan chiba madi si thobu yaw matamda mayam dengak piu haibo wafum su thamjari video bu like tawwa madi share tawbu su kawbiganu matau sumna international movie singi manipuri da explanation tabina bagi damakta aige movie story manipur haiba channel sibu subscribe tawbiu masigi loina nang sigi di video si matang sta loisinjarage Shanjit Sharma na mayam bo amukanna khurumjari